kalendang hai bu khunda kuki maseng na mai thare mai thabar thase moi yum sakat ningai ne aba aduga compensation no ningai ne aba sumaina tawre adu nongalaga khoi tokpa khunda amu mai thare masina amu langka gi khunda attack tawra changkhre situation ji kangpuki da chief minister nai tara deputy yaroga phadana khoi free movement lai re peace lai re hadra puduk lai re ngarang hamaka 15 days ki manungda lemho de flag makil sama de delhi da lai dikhala u peace la na ko honori bne ha ko kama photo sunai de peace ha de lauraga lai ha tara to huji pura iba situation ai naga taru ha khibagi justice phangda da lai ri bri khongjang jangi li bni adu da ngasi jam ta thrai bida kari wafam Puji problem di si thokpa mayam se maram maru oibadi Manipur da government se leitaba ga chamane maming da leibani maming da di government leiba sagani manung da di government leite si leite haiba artha di government leiba oi taradi nahan di ki mi sumaina hatpa phuba se kutak da action lokhakani asi boba da action lokhataba se maram na government se leite manung mapan da di government leiba saba praja nungai ni harau ningai do manung da di decision karimata moigi power se pi deba aduna atopa loin paire mapandegi condition ama thamlaga noi adu haigadabani adu hairoi dabani adu haibe indradi noi adu oibe yaroi akoina taw haibdu taw dabani haibegi directive ta direction adu khakta follow tawraga government je madugi kaino da follow tawraga observe tawra abide tawraga leiba hai tare aduna huji government je pangal ile leitaba government IBCT state ma full power ni ma authority ni any mana law and order se control tawge mi phage punge control tawge se mananga me haba adunga si mamang da mi taruk naga taru hatchiba khotpi mayam do kuki council na akhoina hatchibani haiba phawo da karimata phabangamde adudi government lairibra nahan peace na chale kampopi da adu so ngasi smaina mu thokre aduna asagi chief minister na peace laura ga chatpase he nongal nomai kaple yum mai thare aba andak su yango mamang da ukhul da ma chale he nongal kuki na embush tawra tangkhula ni haki adu su ngasi action lokhate khala rairaga khoi chora chambu challe adu da su amuka yango lambi da ma lakpa yaroi na thatna irang taw da tayar mai thare adu ma mathakti paire andak kampopi da welcome tawe he nongalaga kalenjang haibu khunda kuki maseng na mai thabar thase moi yum sakat ningai ne aba aduga compensation no ningai ne aba sumaina tawre adu nongalaga khoi tokpa khunda amu mai thare masina amu langka gi khunda attack tawra changkhre adu moina chalibido karamba peace ki khonchat no ba aduna moi khangdre akhoi je government akhoi ne khutta leite je mohoi masana khangde khangba ma change ani subuda ngasi tawriba mayam si karmaina kaino tawgadra haira kanda peace pamdaba se akhoi maite na nate naga na nate kuki na ni madugi proof chap chana akhoi pibangami maramdi yango maite na tawrak pa leite kuki naga na attack tawrak pa leite ngasi phawo da attack akhoi tawde ngasi attack tawbase kuki na attack tawe adudi peace pamba tarade asengba kuki da hana control tawkhro adu tawkhra tarade Manipur da dum peace lakhrani do kuki da di control di tawde do kuki control free kuki gi area da ji nomai paira ga free da challe chu kampun ne ngasi kapli bese naga area da di combing operation changne ko village volunteer laibe maite gi sewai da phakat ta na tawn leire do kuki gi area da di free da thadoi adu de ga da peace lakani asengba sarkar na peace pamba tarade kuki do hana control tobio adu aldi Manipur da automatically dum shanti legani smai nai thamjani adu ka kuki odana uri pamjigre na bityang dai ta le na naga volunteers na kuna na training to ina da program na sanjal laga kui kuna odagi machine thokwa nyam nei ha adu bu ngasi si ari pa naga ani siba ani chola kokla nyam nei ta ga ora thajam bagi policy 70% sina sanjal laga ti bo bai thaba bu chatha bai pau phang dai ta sedikari adu ne hojiki leiriba government city pura bias ta laikre partiality laikre aba masi problem si bias ne aba bias means adu na ngasai ki present government leitaba ga chamane habedo mina remote paira ga laikre adu na ngasai ki ngasi tumai tawkhre di khutakta opera mayam security mayam thajalaga phadab natro ukhulda tem ko solambi da ambush tawra kap khibado just kilometer ahum khakta ne police station ga aduga mamang da Assam rifle mayam le adu phade kana do su madu operation tawde haba ngaklaga mu pi ri leire ngasi su si changlaga pharona ko ngasi coping operation changlamo na ngasi kap attack do mayam do phaka kani na
ado cookie ki area da de karimata operation changde free da changhalle khodale ko ado moi di nomai pai rab ne na mai te phangbada naga thena da dum hapta ba kapta ba ado di hojik mi hadali ba kadali ba se kana na no se government na ne ba maram di cookie sing da khulai pai ra free da thado halle ado di akhoi na government da hairoi dro ado naga da di chatpa ya de na thinjale mai te da swai da thinjale cookie da na free da chale ado de cookie di mai te thena thena ba do hat pata ado di kamai peace lak ni sula lak ki roi hayang ji su mai te ama thena dum hat ki gani naga ama thena ba hat ki gani ngasi changla ga attack tori bani for the last 3 years irang si da mai te na kadai da cookie gi khun changla ga attack tobra naga na ga attack chawable paw le bra moi na taw gak ne ba tori ba se ado di peace to oi roi ba peace hai ba se naga da mai te da hai ga da ba na te chalaga cookie sing da control to hau ga da ne ba ado nomai pairi ba kampudu da kiba mong da sarkar ne leba ki sarkar ne chala wari sal mogoi da leire maite ga naga da na aran ba ki type ta tahalaga sibai thajal leire sibai thajang da mafam da sibai tajan de control taw da mafam da taw de tawroi da mafam da taw leire sibai thajal da mafam da thajan da leire adu ga dai de peace lakani aduna akhoi gi paliba sarkar se maming gi sarkar ne karimata manung da adu yaudre aduna sidi mina condition ama thamlaga thamba ga sarkar ne aduna power se pangal se thok tarabane ba na sigi condition da leire de mi mayam sigi gni akoi di hai na aduna chaknu tawgnu ai se akoi hai ba amana chappa khuding se nongala ga nomai kapura khotra ma dum tawgni ba ana maduna takpadi cookie je piece pamde maram di kri gi pamda ba moi di lan tawraga mi siraga moi gi demand do bargain tawri bane ba adumai tawdre moi demand phangoi ba ji piece lakradi cookie se adum moi demand leitre ba adu mi hatpa mai tharade pharade phurade moi demand se adum kankhal la ba si sarkar na si phat ta de huramba mi du bu pharaga tandi pi du huramba mi du da authority pai ba mi na themla chala de huramba mi kankhat pa ta mani atro terrorist muthani nga akhoi plan taw da bani adu terrorist ta kankhal la la de terrorist mathang da thaba cha thaba ta ba si sarkar se khang de ba ko duna hoji thok pa sini duna aduma ngasi na khak na te amu thokki gini ko last de ba do praja na decide to ba tai ai dumai thamjage thank you